ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯝꯃꯜꯂꯕꯁꯨ ꯐꯪꯗꯦ, ꯑꯩꯅ ꯄꯥꯝꯖꯃꯜꯂꯕꯁꯨ ꯂꯩꯊꯣꯛꯂꯒ ꯍꯦꯛꯇꯣꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯝꯖꯕ ꯍꯦꯟꯃꯟꯕ ꯃꯌꯥꯏꯅ ꯅꯠꯇꯕ ꯊꯧꯑꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯕꯁꯨ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯣꯏ ꯍꯥꯏꯕꯗꯤ ꯄꯣꯠꯁꯛꯇꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯀꯥꯟꯅꯐꯝ ꯁꯦꯝꯕ ꯍꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯕ, ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯣꯏꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯤꯅꯨꯡꯁꯤ ꯐꯅ ꯎꯠꯂꯒꯁꯨ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯑꯔꯦꯝꯕꯗ ꯍꯥꯏꯗꯣꯛꯇꯨꯅ ꯇꯣꯛꯂꯒ ꯃꯥꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯍꯦꯟꯃꯜꯂꯕꯁꯨ ꯐꯠꯇꯦ, ꯏꯅꯥꯛꯇ ꯂꯩꯔꯕꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒ ꯇꯣꯛꯂꯅꯤ꯫ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯣꯜ ꯁꯅꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯄꯨꯝꯍꯦꯟꯕꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯨꯄꯥ ꯑꯣꯏꯅ ꯐꯪꯖꯔꯕꯁꯨ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯑꯃꯠꯇ ꯅꯨꯡꯁꯤꯅ ꯈꯤꯛꯊꯔꯛꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯥꯕꯨ ꯂꯥꯛꯅꯕꯒꯤ ꯁꯥꯔꯩꯅ ꯑꯣꯏꯅ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯥꯡꯖꯤꯜꯂꯛꯂꯕ ꯈꯣꯡꯊꯥꯡꯅꯤ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ, ꯑꯗꯨꯅ ꯄꯨꯝꯍꯦꯟꯕꯒꯤ ꯁꯥꯔꯩ ꯀꯤꯗꯨꯅ ꯆꯦꯟꯕꯁꯨ ꯍꯦꯛ ꯃꯌꯥꯗꯦ, ꯆꯦꯜꯂꯣꯏ, ꯑꯗꯨꯃꯛ ꯃꯍꯥꯛꯇꯤ ꯁꯥꯔꯩꯗꯨ ꯈꯥꯡꯂꯒ ꯂꯦꯟꯕꯗ ꯇꯥꯔꯗ꯭ꯔꯥ? ꯇꯥꯕꯅꯤ꯫ ꯃꯁꯥꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡꯅꯤ, ꯁꯥꯔꯩꯁꯤꯡꯗꯨꯗꯕꯨ ꯈꯥꯡꯂꯨꯔꯒꯦ ꯌꯥꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ ꯃꯌꯣꯜ ꯁꯅꯥ꯫ ꯃꯤꯀꯨꯞꯇꯨꯗ ꯏꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨ ꯃꯌꯣꯜ ꯁꯅꯥ ꯃꯥꯅ ꯃꯤꯠꯆꯥꯟꯅꯅ ꯍꯪꯒꯠꯇꯨꯅ ꯌꯦꯡꯖꯕ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯨ ꯃꯥꯁꯨ ꯌꯦꯡꯒꯦ ꯌꯥꯎꯅ ꯃꯃꯧ ꯑꯣꯏꯔꯤꯕꯤ ꯃꯌꯣꯜ ꯁꯅꯥꯒꯤ ꯃꯇꯧ ꯄꯨꯝꯕꯁꯤꯡꯗꯨ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯇꯞꯅ ꯏꯟꯗꯨꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯤꯗꯤ? ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯃꯧ ꯏꯕꯦꯝꯃ?" ꯃꯅꯦꯝ ꯑꯣꯏꯕꯤ ꯏꯟꯗꯨꯅ ꯑꯗꯨꯝꯅ ꯋꯥꯍꯪ ꯇꯧꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯃꯌꯣꯜ ꯁꯅꯥ ꯇꯞꯅ ꯌꯦꯡꯈꯠꯂꯛꯇꯨꯅ, "ꯏꯃꯥ, ꯀꯩꯁꯨꯝ ꯇꯧꯗꯦ." "ꯍꯩꯃꯥ, ꯅꯠꯇꯦꯅꯦꯍꯦ, ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕꯒꯤ ꯀꯠꯄꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯁꯤꯅ ꯆꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕꯅꯤꯅꯦ?" ꯃꯌꯣꯜ ꯁꯅꯥ ꯃꯃꯤꯠꯇꯨꯅ ꯆꯥꯏꯔꯒ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯗ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ, "ꯏꯃꯥ ꯁꯤꯁꯤꯔꯣ? ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ, ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗꯣ, ꯑꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯁꯣꯏꯗꯨꯅ ꯈꯨꯠꯇꯒꯤ ꯊꯥꯗꯈꯤꯗꯨꯅ ꯆꯥꯏꯈꯤꯕꯅꯤ, ꯂꯣꯏꯅ ꯃꯈꯥꯗ ꯇꯥꯈꯤꯕ, ꯑꯗꯨꯒꯤꯅꯤ ꯏꯃꯥ." ꯃꯃꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯏꯟꯗꯨꯅ ꯇꯥꯔꯛꯏ, ꯈꯪꯏ ꯂꯣꯏꯅ ꯃꯅꯨꯡꯒꯤ ꯋꯥ, ꯑꯗꯨꯕꯨ ꯇꯞꯅ ꯏꯟꯗꯨꯅ, "ꯅꯪꯕꯨ ꯏꯔꯦꯟ ꯏꯔꯦꯟꯖꯅ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯇꯧꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯅꯥꯟꯒꯟꯕꯅꯤ, ꯋꯥꯏꯒ ꯇꯩꯔꯨꯔꯕꯗꯤ ꯐ꯭ꯂꯣꯔꯁꯤ." "ꯍꯣꯏ ꯏꯃꯥ, ꯃꯇꯨꯡꯗꯒꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯇꯧꯔꯒꯦ, ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ." ꯏꯟꯗꯨ ꯇꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ, "ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯕꯅ ꯁꯥꯎꯔꯪ ꯄ꯭ꯔꯞ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤꯕꯁꯤꯕꯣ, ꯃꯦꯟ ꯃꯥꯟ ꯇꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯂꯒ?" ꯃꯌꯣꯜ ꯁꯅꯥꯅ, "ꯏꯃꯥ, ꯀꯩꯅꯣꯅꯦ, ꯑꯩꯅ ꯊꯕꯛ ꯁꯣꯏꯕꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ, ꯗꯨꯛ ꯊꯥꯕꯗꯣ ꯁꯣꯏꯕꯗꯨꯒꯤ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤ, ꯆꯨꯝꯅ ꯏꯃꯥ." "ꯑꯣ, ꯑꯩꯗꯤ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯍꯥꯏꯅꯔꯕꯅꯣ, ꯀꯔꯤ ꯇꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯈꯜꯂꯨꯔꯦꯅꯦ ꯋꯥꯈꯜꯁꯤꯗ." "ꯀꯩꯁꯨꯝ ꯍꯥꯏꯅꯗꯦ, ꯇꯧꯅꯗꯦ ꯏꯃꯥ, ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯗꯦꯅ ꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." "ꯍꯣꯏꯁꯦ, ꯐꯔꯦ, ꯑꯗꯨ ꯂꯥꯛꯑꯣ, ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯏꯟꯊꯤꯅ, ꯑꯗꯨꯒ ꯏꯃꯥꯒꯅꯦ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯁꯤ ꯄꯨꯟꯅ." "ꯍꯣꯏ ꯏꯃꯥ." ꯏꯟꯗꯨ ꯃꯃꯧꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡꯗ ꯇꯞꯂꯤ ꯆꯪꯈ꯭ꯔꯦ ꯃꯅꯨꯡ ꯑꯗꯣꯝꯗ, ꯑꯗꯨꯕꯨ ꯏꯟꯗꯨ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ꯫ "ꯀꯔꯝ ꯇꯧꯅꯤ ꯇꯧꯔꯤ ꯂꯤꯂꯥꯁꯤꯗꯤ? ꯌꯨꯝꯁꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯗꯧꯔꯤꯅ, ꯏꯪꯅ ꯂꯩꯔꯣꯏꯗꯧꯔꯤ, ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯤ ꯏꯃꯧꯁꯦ ꯂꯩꯇꯥꯅ ꯂꯩꯖꯕ ꯐꯪꯂꯣꯏꯗꯧꯔꯤ, ꯋꯥꯗꯧꯔꯤ, ꯁꯦꯡꯅ ꯋꯥꯒꯗꯧꯔꯤꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯀꯔꯝ ꯇꯧꯅꯤ?" ꯏꯟꯗꯨ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯈ꯭ꯔꯦ꯫ ꯁꯣꯝ ꯃꯄꯥꯜꯗꯁꯨ ꯃꯌꯣꯜ ꯁꯅꯥꯗꯨ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯏꯟꯊꯤꯅ ꯊꯝꯈ꯭ꯔꯦ, ꯊꯕꯛꯇꯨ ꯇꯧꯅ ꯃꯆꯤꯟ ꯃꯆꯥꯗꯨꯅꯁꯨ ꯁꯣꯜꯂꯤ꯫ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯃꯤꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯉꯥꯏꯗꯨꯗꯕꯨ ꯑꯗꯨꯛ ꯐꯤꯡꯒꯟꯕ, ꯁꯥꯎꯒꯟꯕ, ꯄꯨꯔꯥ ꯗꯨꯔꯚꯥꯁꯥ ꯍꯥꯏꯁꯤꯅꯤ, ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯏꯁꯧꯅꯤ ꯌꯥꯝ ꯆꯥꯟꯅꯔꯦ ꯃꯉꯣꯟꯗ ꯀꯧꯕꯗ꯫ ꯑꯩꯅ ꯀꯩ ꯁꯣꯏꯕꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯃꯥꯅ ꯁꯥꯎꯔꯤꯁꯤꯕꯣ? ꯑꯩ ꯍꯥꯏꯁꯤꯅꯤ, ꯈꯪꯅꯤꯗꯅ, ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯗꯤ, ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯅꯅꯥꯛꯇ ꯇꯥꯅ ꯅꯛꯁꯤꯟꯕ, ꯀꯧꯁꯤꯟꯕ ꯇꯧꯕ ꯇꯥꯔꯦ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯒ ꯆꯠꯀꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ, ꯗꯥꯍꯦꯟ,
ꯑꯗꯨꯅ ꯑꯩꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯔꯦ ꯅꯐꯝꯗ ꯑꯩꯁꯦ ꯂꯨꯍꯣꯡꯂꯕꯅꯤ ꯅꯪꯒ ꯂꯨꯍꯣꯡꯂꯦ ꯅꯪꯒ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯕꯅꯤꯀꯣ ꯃꯌꯨꯜ ꯁꯅꯥꯗꯣ ꯃꯊꯟꯇ ꯑꯃꯨꯛ ꯃꯗꯣ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯁꯣꯟꯖꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯏꯃꯨꯡ ꯑꯗꯣꯝꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯃꯅꯦꯝ ꯑꯣꯏꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯣꯝ ꯏꯃꯨꯡꯗꯨꯗ ꯄꯨꯝꯍꯦꯟꯕ ꯁꯧꯔꯥꯡꯅꯕ ꯃꯇꯧꯗ ꯆꯪꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯃꯨꯡꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯅꯕ ꯂꯩꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯏꯔꯩ ꯂꯥꯏꯅ ꯌꯥꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯣꯏꯔꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯦ ꯁꯤꯕꯨꯗꯤ ꯈꯪꯖꯧ ꯅꯪ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯦ ꯄꯨꯝꯍꯦꯟꯕ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯌꯦꯡꯂꯛꯏ ꯆꯥꯔꯖ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯗꯒꯤ ꯂꯧꯊꯣꯔꯛꯇꯨꯅ ꯃꯦꯠꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯕꯒ ꯄꯥꯔꯤꯁꯨ ꯐꯣꯟꯗꯨꯗꯒꯤ ꯀꯩꯗꯧꯔꯤꯗꯣ ꯊꯕꯛ ꯑꯝꯇ ꯍꯥꯏꯗꯣꯛꯎꯁꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯥꯛꯂꯒ ꯐꯖꯅ ꯍꯥꯏꯔꯒꯦ ꯑꯗꯨꯗꯤ ꯄꯥꯔꯤꯅ ꯂꯨꯍꯣꯡꯕ ꯐꯥꯎ ꯀꯨꯏꯗ꯭ꯔꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧ ꯐꯥꯎ ꯀꯧꯗ꯭ꯔꯤ ꯑꯗꯨꯒ ꯊꯕꯛ ꯑꯩ ꯏꯕꯣ ꯅꯪ ꯐꯖꯗ꯭ꯔꯦꯍꯦ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦ ꯑꯩꯒꯤꯁꯦ ꯍꯣꯏ ꯑꯗꯨꯒꯤꯕꯨ ꯑꯣꯏꯔꯗꯤ ꯆꯠꯄ ꯇꯥꯔꯦꯗꯅ ꯍꯣꯏ ꯑꯩ ꯅꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯒꯦ ꯆꯥꯛꯁꯨ ꯍꯥꯞꯆꯤꯜꯂꯣ ꯍꯥꯏꯌꯣ ꯏꯃꯥꯗ ꯑꯩꯒꯤ ꯅꯣꯏꯗ ꯑꯣꯏꯅ ꯆꯥꯔꯗꯕꯅꯤ ꯄꯥꯔꯤꯅ ꯁꯠ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯌꯨꯝꯗ ꯆꯥꯛ ꯑꯝꯇ ꯊꯣꯡꯖꯗ꯭ꯔꯕ ꯍꯥꯏꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥꯊꯤꯗꯤ ꯊꯤ ꯇꯧꯋꯦꯌꯦ ꯅꯪ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯆꯥꯛꯁꯨ ꯍꯥꯞꯄꯝꯃꯣ ꯑꯁ ꯄꯨꯝꯍꯦꯟꯕ ꯀꯩꯅꯣ ꯅꯪ ꯈꯜꯂꯤꯗꯨꯕꯣ ꯌꯨꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ ꯊꯥꯛꯂꯤꯕꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯥꯔ ꯊꯛꯂꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯃꯌꯨꯜꯁꯅꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯄꯨꯝꯍꯦꯟꯕꯅ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯖꯁꯅꯤ ꯑꯩ ꯈꯪꯗꯦ ꯄꯨꯝꯍꯦꯟꯕ ꯅꯪꯅꯁꯨ ꯅꯣꯏꯅ ꯄꯤꯖꯅꯤꯡꯗ꯭ꯔꯒꯅ ꯑꯩ ꯍꯣꯇꯦꯜꯗꯩꯔ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯄꯥꯔꯤꯅ ꯁꯠ ꯂꯝꯕ꯭ꯔꯥꯏ ꯅꯪ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪ ꯑꯃꯅ ꯆꯥꯕꯗꯣ ꯃꯨꯠꯀꯗꯧꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯐꯠꯇꯦ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯕꯅꯤꯅꯦ ꯑꯩꯒꯤꯗꯣ ꯄꯨꯝꯍꯦꯟꯕꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯔꯤ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯇꯥꯗꯦ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯩꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯣ ꯊꯨꯡꯖꯔꯦꯗꯅ ꯑꯁꯤꯅ ꯄꯦꯟꯊꯣꯛꯆꯔꯁꯅꯤꯗꯣ ꯑꯁ ꯄꯨꯝꯍꯦꯟꯕ ꯌꯥꯔꯁꯦ ꯀꯣꯜꯁꯤꯀꯣ ꯊꯝꯃꯒꯦ ꯑꯩ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ ꯅꯣꯏꯗꯣ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯔꯤ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯂꯤ ꯌꯨꯝꯗꯣ ꯅꯨꯡꯉꯥꯏꯗꯧꯔꯤ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯃꯌꯨꯜꯁꯅꯥ ꯅꯪ ꯋꯥꯗꯧꯔꯤꯗ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯄꯨꯝꯍꯦꯟꯕꯁꯨ ꯁꯣꯜꯂꯤ ꯆꯤꯟꯕꯥꯜꯗꯨꯅ ꯇꯞꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨꯅ ꯍꯦꯜꯂꯒ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯜꯂꯕꯁꯨ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯣꯏꯅꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯄꯨꯝꯍꯦꯟꯕ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯐꯤ ꯑꯅꯧꯕ ꯑꯃ ꯍꯣꯡꯗꯣꯛꯇꯨꯅ ꯁꯦꯠ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯃꯈꯥꯗ ꯀꯨꯝꯂꯛꯄꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯕꯤꯔꯥꯝꯒ ꯑꯃꯨꯛ ꯃꯥꯌꯣꯛꯅꯩ ꯑꯕꯤꯔꯥꯝ ꯃꯥꯁꯨ ꯑꯌꯨꯛꯀꯤ ꯖꯣꯒꯤꯡ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯇꯥꯟꯖꯥꯗꯨꯗꯅꯤ ꯑꯕꯤꯔꯥꯝ ꯃꯆꯥꯗ ꯌꯦꯡꯂꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯤ ꯄꯥꯕꯨꯡ ꯊꯕꯛꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯌꯥꯝ ꯂꯨꯕꯅꯣꯅꯦ ꯂꯨꯍꯣꯡꯕꯒꯤ 5ꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯊꯕꯛ ꯂꯦꯞꯄꯣꯅ ꯍꯥꯏꯔꯒ ꯅꯪꯅ ꯉꯁꯤ ꯆꯠꯅꯦꯅ ꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡ ꯀꯝꯄꯦꯅꯤꯒꯤ ꯄꯣꯠꯆꯩ ꯑꯅꯧꯕ ꯈꯔ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕ ꯑꯗꯣ ꯑꯩ ꯏꯁꯥ ꯌꯥꯎꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯕꯤꯔꯥꯝꯅ ꯍꯣꯏ ꯑꯗꯨꯁꯨ ꯐꯩ ꯑꯗꯨꯕꯨ ꯏꯄꯥꯅꯗꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯆꯠꯊꯣꯛꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯕꯅꯤꯗ ꯇꯉꯥꯏ ꯐꯗꯕꯅꯤ ꯄꯥꯕꯨꯡ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯈꯣꯡꯀꯥꯞ 1-2 ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯁꯠ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯟꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯀꯔꯥꯏꯗꯅꯣ ꯏꯃꯥꯒꯤ ꯄꯨꯝꯍꯦꯟꯕ ꯅꯪꯅ ꯅꯐꯤꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯂꯤꯕꯁꯤꯅ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯄꯨꯝꯍꯦꯟꯕ ꯆꯠꯂꯝꯕ ꯊꯥꯡꯂꯝꯕ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯏꯟꯗꯨꯁꯨ ꯃꯁꯥꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯕꯨ ꯏꯃꯥꯅ ꯊꯕꯛꯇꯨ ꯂꯦꯞꯄꯒꯤ ꯂꯦꯞꯄ ꯅꯨꯃꯤꯠ ꯈꯔꯅꯤꯇꯪꯒ ꯂꯦꯞꯈꯣ ꯆꯠꯈꯤꯅꯣꯏꯗꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯄꯨꯝꯍꯦꯟꯕꯅ ꯏꯃꯥ ꯇꯉꯥꯏ ꯐꯗꯕ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯂꯥꯛꯄꯒꯤꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯪ ꯁꯥꯖꯠ ꯑꯃ ꯇꯧꯔꯛꯀꯗꯧꯔꯤꯀꯣ ꯅꯥꯀꯟꯗꯒꯤ ꯑꯕꯤꯔꯥꯝꯅ ꯌꯥꯔꯦ ꯃꯃꯥ ꯅꯆꯥꯅ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯨꯗꯅꯦ ꯋꯥꯗꯣ ꯄꯪꯍꯥꯏ ꯃꯍꯥꯏ ꯇꯧꯕꯤꯔꯨꯔꯅꯨ ꯉꯥꯡꯁꯤꯟꯕꯤꯔꯨꯔꯅꯨ ꯊꯕꯛ ꯆꯠꯊꯣꯛꯀꯗꯧꯔꯤꯕꯗꯣ ꯏꯟꯗꯨꯅ ꯃꯈꯣꯏ ꯃꯄꯥꯁꯨꯅꯤ ꯅꯆꯥꯁꯦ ꯃꯁꯤꯗꯩꯁꯤꯗ ꯋꯥ ꯈꯔꯗꯤ ꯉꯥꯡꯕꯤꯕ ꯍꯥꯏꯕꯤꯕ ꯐꯕꯅꯤ ꯏꯍꯦ ꯃꯃꯥ ꯅꯪ ꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯏꯗꯀꯣ ꯄꯨꯝꯍꯦꯟꯕꯅ
Ima, maru oibagini, nasa thoklukige. Phare, ado ngaiko. Sakti, sa ising na karam tawduriba. Yumdaga saroy dawribra. Pumehenba, mikup amani leiki, aduga. Hoy, chararoy, hotel dara kainom sarake. Induna. Imagi pumhenba, ima nangi maungse, pamde. Ima khangi, nangi maungse, ima khangi ko loina. Ima. Kanaroy, oiba yaroy, adum tawnu ko. Oiroi dabani, nang na khaliba singado ko, oiroi hariba sini. Ima, naza thukjarake. Pumhenba, ahenba wa makha taramda aduma khongthang laungna gam thangduna satkri. Indu masana satkibado yengduna lehowi. Indu do khazik amuk hanjillaklaga mapuroibado onsillaklaga. Kadaida kari thabakini gi asina satkriba siba. Company gi potsai anauba khara lai haini madu yengmani haine. Makhoi mapa nasa nupa se karinoma tawi masasi kainoma itaup tawri ko hariba sini. Aviramna. Mama, isa asina kainoma itaup tawriba si. Masi semdokhan bahaydude nangai nangamlaroi imauda. Imauna semdokhan gadawbanine. Adugi mahut wari saw imaubu. Ningthina wari sa duna isa si laksillalu mangonda. Warigi wadi saki ganedu. Adubu nangina sa asinane makokta manada haptabase sidani se thamoy loina kairibase ataida natte. Aviram sora masanglap hondokre aduga madugi matungda. Phare yeng bahaiduni kari karam tawr bahaido. Adubu thazaba lei nongma natraga nongmadine isa ga imogase uksel khoisel tinana leiminarakhini soidana leiminarakhini. Induna. Khangdrida tawrise khara phagadra khalui hena phattaba komdo oina putharadra tawrise. Aviram na handak mukti wari pumba samjilakladuna. Kanadesi mama arembada matha sano thuna hal oisina wani. Adugi mahut chal imaugi thabakta mateng dum tawbirucho. Imaudo makoka ngauramlani yumnaugo oibaduda. Hoi makhoi mapa adugi di dum tawgani. Phare ai sangjarege ko manungda sangu. Makhoi mapa wakhal taw munna wakhal taw biyu ko. Chalo nang amukta sangkhroi mungta. Indudo wa makha taramda mapuroibada amukhak yenglamlaga sangkhre. Aviram su tumin phamlaga chuba namlaga wakhal mayam makhallaga leirakle. Pumhenba gari du thawraklaga pari hoigi sumangmaktuda khamlare. Pumhenba kumtharaktuna. Pari na manungdagi. Kaudrasu dum changlakpa yabani. Pumhenba wa makha taramdana adumak sangsilakle manungda. Parigi ka sanglaklaga phamthai parina. Kaigi pono nangna lae haibado. Pumhenbana hore lauraga adum khangminarase. Pari pumhenbada yenglaklaga. Nanga maibo. Imadadi haigrabo aigi zag hapona. Haigrabne jagbu thongba romgiroi. Leiramudde ai imai manak sanguki. Kaidobuno aisibo. Ngama leirakpani adudo oina thongalaga sarasi. Pumhenba phamlambadagi haugalei adu parina makudu ta pharaga. Pumhenba kaino nangna tawisibo. Kaidorage ai. Nati nang tawri sajasibu sumibo. Nangna sumaina hanna mayol sanadu yengbidragadi kamai tawdino. Kaigino nangna yumda sakal sadagai thawiniste laisibo. Pumhenbadu khumlakte adugi mahut tumina oina lei. Pumhenba luhongba haise phagi natabani phagi oidabani. Nang simdi khang. Nangi fana sauningba nongaitaba leirasu adu sindu loina phatharu ingthaba matam oire hausikti. Pumhenba parina pairakpa makhutto inthoklaga. Pari aisu aige ningma kharadi tawbu tari. Maage ningmaduna aigi punsi pungma manghalabani. Aduna ina sumabu. Pumhenba pari aigi thamoise hojiksu maisa koktre. Wakhalsida ningamdabagi mairina juduna leiri. Aduna ai tawpham khangte haifam khangte. Aduna ai mayol sanana leiba mafam jaga amatada ai leiningte. Aigi mitsina mabu aningba yengningba su phaude sukpa pokte. Idaw nangadumna taw tungda nangyam nungairakoi. Nungairak Pumhenba. Pari tungina tungi thopa adumak laksasani. Adubu ai hausiki oinadi khangte. Ai kari tawani haiba khangte. Tuna
ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯑꯅꯤꯡꯕ ꯋꯥꯈꯜꯁꯤꯗ ꯅꯤꯡꯂꯛꯄꯁꯤꯡꯗꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯄꯨꯝꯍꯦꯟꯕ ꯐꯔꯦ ꯂꯩꯔꯝ ꯑꯩ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯪꯂꯨꯈꯤꯒꯦ ꯄꯨꯝꯍꯦꯟꯕꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯑꯗꯨꯃꯛ ꯀꯥꯗꯨꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯄꯨꯝꯍꯦꯟꯕꯅ ꯊꯣꯛꯈꯤꯕꯗꯣ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯅꯨꯡꯗꯒꯤ ꯄꯣꯂꯤꯊꯤꯟ ꯑꯃ ꯌꯥꯎꯕꯗꯨ ꯂꯧꯊꯣꯔꯛꯂꯒ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯄꯥꯔꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯩꯃ ꯏꯆꯥ ꯂꯥꯛꯂꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯌꯧꯔꯛꯂꯤ ꯏꯃꯧꯗꯤ ꯀꯗꯥꯏꯅꯣ ꯎꯗꯦꯅ ꯄꯨꯝꯍꯦꯟꯕ ꯍꯩꯅꯤꯡꯗꯕ ꯈꯣꯟꯐꯝꯗ ꯏꯃꯥ ꯌꯧꯔꯛꯇꯦ ꯉꯁꯤꯗꯤ ꯌꯧꯔꯛꯇꯦ ꯅꯣꯡꯃ ꯑꯣꯏꯅ ꯐꯖꯅ ꯌꯧꯍꯜꯂꯛꯀꯦ ꯍꯩꯃ ꯑꯩꯅꯗꯤ ꯅꯪꯒ ꯏꯃꯧ ꯑꯅꯧꯕꯤꯗꯨꯒ ꯄꯨꯟꯅ ꯂꯥꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯔꯗꯣꯏꯅꯦꯗꯅ ꯈꯜꯂꯒ ꯀꯣꯛꯁꯤꯗꯗꯤ ꯄꯨꯝꯍꯦꯟꯕꯅ ꯅꯠꯇꯦꯗ ꯏꯃꯥ ꯑꯩ ꯏꯊꯟꯇꯅꯤ ꯑꯁ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯡꯃ ꯍꯦꯛ ꯈꯔꯅꯤ ꯂꯩꯔꯒꯅꯦ ꯏꯃꯧꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯏꯁꯤꯡꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯅꯕ ꯍꯣꯏ ꯏꯃꯥ ꯄꯨꯔꯛꯀꯤ ꯅꯣꯡꯃꯗꯣ ꯑꯗꯨꯅꯤ ꯏꯃꯧ ꯃꯁꯛꯁꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨꯒꯤꯅꯤ ꯄꯨꯝꯍꯦꯟꯕꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯣꯏꯅ ꯑꯗꯨ ꯏꯃꯥ ꯁꯤ ꯑꯩꯅ ꯉꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤ ꯁꯤꯁꯤ ꯑꯣꯏꯅ ꯊꯣꯡꯉꯨ ꯑꯗꯨꯒ ꯆꯥꯔꯁꯤ ꯍꯥꯏꯔꯒ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇꯨ ꯂꯦꯝꯕꯤꯗ ꯄꯤꯔꯛꯏ ꯂꯦꯝꯕꯤꯅ ꯀꯔꯤꯅꯣ ꯉꯥꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯒ ꯄꯨꯔꯒ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯆꯥꯒꯤꯁꯤꯕꯣ ꯍꯣꯏ ꯏꯃꯥ ꯂꯝꯕꯤꯗ ꯌꯣꯜꯂꯝꯕ ꯉꯥ ꯍꯥꯎꯒꯗꯕ ꯌꯥꯝ ꯃꯥꯜꯂꯦꯅ ꯁꯨꯝ ꯂꯩꯁꯤꯜꯂꯛꯂꯦ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯦꯛ ꯊꯣꯡꯗꯣꯛꯄ ꯍꯥꯏꯗꯨꯅꯤ ꯏꯆꯥꯅ ꯂꯩꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯣꯏ ꯏꯃꯥ ꯊꯣꯡꯕꯤꯔꯣ ꯑꯗꯨ ꯄꯨꯝꯍꯦꯟꯕ ꯑꯊꯨꯕꯗ ꯌꯨꯝꯗ ꯏꯃꯧ ꯄꯨꯔꯛꯎꯀꯣ ꯄꯨꯔꯒ ꯂꯥꯛꯎ ꯏꯃꯧꯒꯤ ꯃꯁꯛ ꯑꯗꯒꯤ ꯃꯈꯨꯠ ꯌꯦꯡꯗꯧꯔꯤꯕꯅꯤ ꯏꯟꯁꯥꯡꯒ ꯊꯣꯡꯍꯜꯂꯒ ꯆꯥꯗꯧꯔꯤꯕꯅꯤ ꯄꯨꯝꯍꯦꯟꯕꯗꯣ ꯃꯌꯨꯜ ꯁꯅꯥꯒꯤ ꯃꯇꯥꯡꯒꯤ ꯋꯥꯗ ꯁꯨꯝ ꯄꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯣ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯋꯥ ꯁꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯅꯕ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯄꯥꯔꯤꯒ ꯋꯥꯔꯤ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯎꯅ ꯊꯣꯡꯕꯤꯔꯣ ꯍꯣꯏ ꯆꯠꯂꯣ ꯏꯃꯥ ꯁꯨꯝ ꯊꯣꯡꯂꯒꯦ ꯄꯨꯝꯍꯦꯟꯕꯗꯣ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯟꯅ ꯂꯥꯛꯂꯒ ꯐꯝꯊꯔꯛꯂꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯔꯒ ꯂꯩꯔꯛꯂꯤ ꯑꯗꯨꯝꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯄꯥꯔꯤꯁꯨ ꯃꯐꯤ ꯍꯣꯡꯂꯒ ꯄꯨꯟꯅ ꯄꯨꯝꯍꯦꯟꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯕꯛ ꯊꯣꯔꯛꯂꯔꯦ ꯑꯅꯤꯗꯨ ꯒꯥꯔꯤ ꯑꯃꯠꯇꯗ ꯄꯨꯝꯍꯦꯟꯕꯅ ꯊꯧꯔꯒ ꯄꯥꯔꯤꯅ ꯇꯣꯡꯂꯒ ꯂꯥꯛꯂꯦ ꯂꯝꯕꯤꯗ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯊꯧꯔꯛꯄꯗꯨꯗ ꯄꯥꯔꯤꯗꯨ ꯄꯨꯝꯍꯦꯟꯕꯗ ꯌꯦꯡꯂꯛꯏ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯑꯗꯨꯒ ꯄꯨꯝꯍꯦꯟꯕ ꯀꯩꯅꯣ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯂꯥꯛꯂꯤꯕ ꯊꯕꯛꯁꯦ ꯄꯨꯝꯍꯦꯟꯕꯗꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯂꯩ ꯄꯥꯔꯤꯅ ꯍꯟꯖꯤꯟꯅ ꯀꯩꯅꯣ ꯄꯨꯝꯍꯦꯟꯕ ꯅꯪ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯪ ꯁꯨꯝ ꯍꯟꯖꯤꯟ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯁꯦ ꯄꯥꯝꯃꯤꯔꯥ ꯍꯥ ꯀꯩꯅꯣ ꯅꯪꯒꯤ ꯀꯣꯛꯇꯣ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯤꯗꯨꯕꯨ ꯄꯨꯝꯍꯦꯟꯕꯅ ꯇꯞꯅ ꯑꯔꯦ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ ꯀꯔꯤꯅꯣ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯊꯕꯛꯅꯤꯅ ꯍꯥꯏꯔꯒ ꯑꯩ ꯄꯨꯔꯒ ꯂꯥꯛꯏꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯌꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯤ ꯊꯕꯛ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯅꯪ ꯆꯤꯡꯅꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯆꯠꯄꯁꯤꯅ ꯈꯔ ꯍꯦꯟꯅ ꯊꯨꯕꯅꯤ ꯑꯗꯨꯒꯤ ꯁꯤꯗ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ ꯊꯧꯔꯛꯄꯅꯤ ꯒꯥꯔꯤꯁꯤ ꯄꯨꯝꯍꯦꯟꯕ ꯃꯥꯏꯊꯣꯡꯗꯨꯗ ꯍꯩꯅꯤꯡꯗꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ ꯑꯗꯨꯒ ꯄꯥꯔꯤ ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯔꯣꯏ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧꯗ ꯄꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯇꯨꯃꯤꯟ ꯑꯣꯏꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯄꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯧꯔꯝꯕ ꯒꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯥꯝꯂꯛꯂꯦ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯨꯁꯤ ꯍꯣꯏꯒꯤ ꯒꯦꯠꯇꯨꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯒ ꯂꯩꯔꯛꯂꯦ ꯄꯨꯝꯍꯦꯟꯕ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯃꯤꯠꯇꯨꯅ ꯎꯔꯨꯏ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯂꯨꯁꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯍꯟꯈꯤꯕꯗꯣ ꯂꯨꯁꯤ ꯃꯥꯁꯨ ꯒꯥꯔꯤꯗꯨꯗ ꯃꯣꯡꯍꯥꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈꯤꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯥꯔꯤꯗꯨ ꯇꯞꯂꯞꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ ꯃꯁꯥꯗꯣ ꯁꯣꯔ ꯍꯣꯟꯖꯔꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯔꯦ ꯋꯥꯈꯜꯗꯨꯅ ꯊꯃꯣꯏꯗ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯋꯥꯔꯧꯅ ꯁꯣꯟꯖꯩ ꯆꯤꯔꯣꯜ ꯇꯧꯖꯔꯛꯏ ꯂꯨꯁꯤ ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯅꯪꯃꯛꯅ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯜꯂꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯂꯕ꯭ꯔꯥ ꯅꯪ ꯋꯥꯈꯜ ꯍꯣꯡꯂꯕ꯭ꯔꯥ ꯂꯨꯁꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯇꯧꯁꯦ
ꯑꯩꯒꯤ ꯃꯤꯠꯇ ꯃꯤꯠꯃꯥꯡꯁꯤꯗ ꯎꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯣ ꯁꯤ ꯀꯔꯤꯅꯣ ꯂꯨꯁꯤ?